Akashvani Imphal Nolini Devi na pau pajari ahanbada maruiba pau Manipur nauna mi sani marphumari positive oibaga loinana COVID-19 positive oiba punna lising taramari sahum humputara nipan sure Rajya Health Services ki Director Dr. K. Rajona Haidi Manipur COVID-19 pak sana test taunaba atuba matamda warep lauragani Mukhyamantri के एडवाइजर डॉक्टर सापम रंजन हाइरी कोविड-19 की होम आइसोलेशन तौरीबा सिंगी इम्यून सिस्टम फगत हनबा हिदाक मखल अहुम पीरगनी ग्रेडेड रेस्पॉन्स एक्शन प्लान की मखादा दिल्ली एनसीआर रीजन दा पोल्यूशन थोक्तनबा थौरांगसिंग ngasiदगी पाइखटपा होख्रे अमसुं लेबाक असिदा कोविड-19 दगी फरकपगी सांगसादा मरफु तरे 10.3 यौरे लेबाक असिना मालेमगी लाइसेट ओरिबा कोविड-19 की मायोक्ता पुन्ना अमता ओइना लांथेंगनरी मियामना सकंगनारबा मियोय कयानासु लांथेंग असिदा माय पाकनबगीदमक आकाशवाणी इम्फाल की पावगी खुथांगदा मिपुंग खुदिमकना अराइबा थवोंग अहुम फेस मास्क उपा अमगा फुट तरुक लापनना लेबा माय मिट अमदी खुसा टोइना हमदोक्तुना तरुतनाना थमनबा अपील तौनरगली National Film Awardee amadi Manipuri Film gi saknaidabi actress Tontoi Lei Sangthemna COVID-19 dagi ngakthoknaba chatna kanglonsing ngakna chatpinaba miyamda appeal tawri Khurumjari ai Tontoi Lei Sangthem hosik miyamna yamna mi painariba coronavirus dagi ngakthoknaba amadi sada changhandanaba ekhoi niyom kharadi ngakna chatminasi Yumdagi mapan thoklam daida face mask sungsoi soidana upiyu physical distancing haibadi mi amaga gi marakta yamjabada meter ani gi arapadi thambiyu hand wash na traga sapum season aduna khutcha sengna amadi toina hamdokpiyu maya jackson daba miyoi singdadi coronavirus na irailai na changbangam adubu jackson na niyom ngak na chatliba miyoi singdadi coronavirus na irailai na changba sukngam ngamloi aduna ekhoi niyom khara sidi ngakna chatminasi mayam amukana khurumjari Haujik mapung oiba pau Manipur nauna mi sani marphumari positive oibaga loinana COVID-19 positive oiba punna lising taramari sahum humputara nipan sure Rajya ki COVID-19 command control room na ngasi numidang waidam thokhiba serol amada hai Imphal West Zilla dagi positive oiba miyoi ama sikibaga loinana sikiba mi gi masingna chama mari sure Nauna positive oikiba miyoi sing adugi manungda Imphal East dagi sama ani Imphal West dagi kunipan Churachandpur dagi yangkai humdoi amasung Kangpokpi dagi kunthra yauri Haukiba pung kunmari da miyoi chama humputaruk naba phaduna discharge tawkibaga loinana leina asidagi naba phakiba migi apunba masing lising taramathoi supna marphumathoi sure naba pharakpagi sangsada humputara tare 10 tarukni haujik active case lising ahum chama marphutara humdoi leidi Health Services ki Director Dr. K. Rajo Singh haidi Manipur COVID-19 mass testing taunabagi warep ama atuba matamda lauragani mangna hai tha asigi taramapanda mifam pangthoktuna zero surveillance taunaba amadi mass mapping gi warep lauraba yai Dr. Rajo hai zero surveillance taunaba hidak sing leire haujik rajya asida tawriba test asi contact tracing da yumpham oiraga rapid antigen test tawbani rajya ki haksal vibhag na testing monitoring semduna masida test tawriba sing mikup na hum sing na yengsilli Miyoi kharana hanjin test tawbagi thawong tawbitana basu mahakna appeal tawdi Rajya asida leiriba PMJAY CMHD amasung BPL card paiba miyoi singdi lemna test tawba yakani Laichat asidagi ngakthoknabagi damak miyamna matam leiba kibikta checksina lebinaba amasung khutcha sapona second nifulom sangna hamdoktuna luna na leinaba appeal tawraduna mahakna khai Maso testing tawbagi plan se zero surveillance testing ena koi ama hor kadore masi hida khar lapo re koi test to khore hore mass testing je koi chi koi antibody test ai che sine mass testing che habdi ya koi na da koi ju mei sangam da bra na ta na gi ba lebra na koi na khangou dana adum phajagi bra habse testing to na koi plan na ba masi kamai na hojige je hobudi zero surveillance hodi ba adu koi na hoji tawri antigen test ni contact tracing da tawbne ba da maso na pangdu tawbse masi koi tang traga mapan da koi meeting ama tawgani adai da koi decide tawgani Mukhyamantri ke advisor health Dr. Sapam Ranjan hairi
COVID-19 na nabadagi yumda isolation tawduna layriba misingi immunization system phagathanaba CMO singi khutangda hidak makhal ahum piragani Imphal da laiba Directorate of Health Services da pangthokpa hidak yenthokpagi thoramda wangangladuna Dr. Ranjan na hai hairiba hidak makhal ahum ase numit 10 ni lemna pijagadabani mangna hai COVID-19 laisat thengnana ba khonabada mipum khudingmaki chawraba daita lei Magna hai handak Manipura COVID-19 gi case kangyen hengalakliba asida section nabaki tamak miyam buning thina bhap tahan bagi tangai phadaba lei Laichat asi layang na bahidak laitabana miyam na SOP ngak na zatpi na ba amasung isa na section bahai basina khwaidagi aphaba oigani Laichat asi thengna bada doctor amadi sarkar khakta na ngamloi hairaduna Laichat asi thengna bada miyam punna hotna bagi tangai phadaba lei Dr. Ranjan hai ngarang phawbada mioi lising ama chupna marphu nipan home isolation tawduna lei masigi manungda mioi chatruk marphu mathoi discharge tawkhre hauzik active case oina mioi samri taret leidi home isolation da leiba mioi sing na ba pharakpagi sang asi sada humpu manga romni Dr. Sapam Ranjan hai Imphal gi Jenims Hospital da leiriba COVID care center ki phamung masing hengat hannaba thorang tawri Miyam na face mask uppa khutsa toina hamba social distancing gi sana kangron ngak ni chatpa immune system kan khat hanba amasung ising asabagi manil jing khatpana leina asitigi ngak thokna bagi pambai amani Akoi hozik COVID care center ki di we are well equipped akoi hozik symptomatic patients singi hospitalization darka oi bazing ki damak akoi we have a number of beds in kana bagi se jaga even kharaba identify to bahore bed masing jini akoi concern ko jiri se aduna sigi number of cases si hinkat tanabagi damak ta prajada awareness pithribi da sigi hidak laibana tri vaccine laitri aduna isana isabu protection tawna bai damakta aingondagi laina len magazu mingon santokta bai damakta awareness se amu hena kangana bai damakta khoisu aba minase Dr. Sapam Ranjan hai Guwahati da plasma bank khangdokduna plasma therapy tawduna COVID-19 layang bagi thabak satharakli ba adu chauna mai pakle Manipur da su plasma therapy tawna ba doctor sing amasung specialist singa khanari plasma therapy aji COVID-19 layang bagi atopa pambai amani Leibak asigi miyam pu COVID-19 dagi ngakthokna ba Pradhan Mantri Narendra Modi na tha asigi nipanda jan andolan campaign haudoki campaign asi ningtham tha changlakpa amadi kumai phiyonggi matam oirakpada laichet asi dagi ngakthokna bagi pandam da haudoki bani Pradhan Mantri gi campaign asi bu thagatpa phungdokpaga loinana masida saknairaba miyoi kayana yauksilakpaga loinana miyam da asamba niti niyom ahumkak ngakna chatpina ba appeal tongnari Manipur da su campaign asi mai pakna sangsili Palan thorum asigi saruk ama oina raijagi Shiksha Mantri S Rajena miyam da COVID-19 dagi ngakthokna ba tangai phadaba chatna kangnon jing ngakna ba appeal tawri Manipur gi praja miyam da COVID-19 ga mari leinana appeal ma tawjari madudi hairiba virus asidagi aikhoi miyoibagi punsina ngakthokna ba amasung virus asibu aikhoi control toba ngamnabagi damakta ihan hanbada face mask sijannabiba ani subada meter ani or foot taru lamna aikhoi social distance tawbiba ahum subada sapol sijannaduna khutsa sengna taru tanana hamtuaba kandada da aikhoi hairiba virus asidagi aikhoi ngakthokpa ngambani prithibigi miyoiba samajda landaraliba asidagi aikhoi ngakthoktuna aikhoi hingba ngamnanabagi damakta hairiba hiram kharase aikhoi ngakna chaminasi aiduna aihakna miyamda appeal tawjani Nehru Yuba Kendra Sandel na sinduna ngasi jila asigi sakpi karong block da Global Hand Washing Day gi thorum pangthokre COVID-19 gi laichat chandorakli ba asigi yenglaka luna na leiba haibasi punchi gi tana thana ba yadraba saruk ama oire adumainamak angang sing amadi naharol singda khutsa sengna hamdokpagi hainabi lehan ba tangai phadabana makoida matau karamna khut sengna hamdokadagi haibado utuna takhi Sarkar na piba SOP ningthina ngaktabadagi COVID-19 chandorakna bagi achauba maram ama oibana Kamjong District Administration na su ngasi jila aduda street sanitization ki campaign ama pangthokre Jila aduki Deputy Commissioner na District Police ka khusam naduna tongan ba mafamda COVID-19 dagi ngakthokna ba sanitize tawbagi thabak sathaki makoina COVID-19 dagi ngakthokna ba thawung singi matangda so miyamda ningthina khanghanki
कामजोंग की CMO डॉक्टर शिरावन हुंग्यो ना हाई जिला अतुदा हौजिक फावबदा कोविड-19 की सैंपल 3,453 टेस्ट तौख्रे मदुगी मनुंगदा मियोय 135 पॉजिटिव ओइबा थिंगनखी हौजिक जिला अतुदा अनाबा 189 दी नाबा फकीबगा लोइनाना एक्टिव केस 5 लेदी नौरिया पाखंग लाकपा केंद्रबु कोविड-19 लाइचत लेतबा केंद्र अमा ओहेन्नबा पांदमदा हानागी MLA RK अनन्ना केंद्र असिदा लैरिबा कंटेनमेंट जोन सिंगदा लैबा मियोयसिंग टेस्ट तौबगी थबक सथरी लेना असिगी मरमदा केंद्र असिगी मियामबु भाब ताहन्नबगी पांदमदा श्री अनन्ना थौरम कया चथरकली श्री अनन्ना हाई राज्य सरकारना कोविड-19 दगी ngakthoknaba akanba saksil thorang kaya paikhatli maramaduna laichat asidagi ngakthoknabagi lan ama miyam puna sangsin minarasi haina mahakna appeal tawdi tabiriba pawasi akasbani imphal dagini Environment Mantri Prakash Javadekar na ngasi Delhi amadi NCR da pollution thokandanabagi damak Central Pollution Control Board CTCB gi team yangkhai lamthakre Tim Singh aduna Uttar Pradesh ki Noida, Ghaziabad amasung Meerut, Haryana ki Gurugram, Faridabad, Balargarh, Jhajjar, Panipat, Sonipat amadi Rajasthan ki Bhiwadi, Alwar, Bharatpur na singba mafam singda chatkani. Makoina maru oina nungsit senghandabagi thaudong thohaliba yumkai sabagi thabak amot akai hundokpa amot akai mai thaba udyog singdagi puthorakpa amot akai sing lamhangda hundokpa gumba thawong sing Samit app sizinaduna mafam sing adu yengsingani. Mute kangpu sing aduna nungsit senghandanabagi thawong ka hena thogaliba mafam singda akanba miling sangani. Thauram tuda wangang bada Sri Javadekar na hai nungsit senghandanabagi thawong ki sada mari dagi mga phawbadi labuk da mai thabadagini ataina mafam sing atuda paikhaliba thabak sing dagini. Punjab sarkar na law lokraba matungda charuna singba labuk da mai thadanabasu taksinki. Marak asida Graded Response Action Plan GRAP ki makada degree Delhi NCR region da pollution thoktanaba thaurang sing paikhatpa ngasidagi hokre Leibaki konung Delhi da tangai phadaba amadi emergency service sing natana electricity generator sing sizinanabasu Delhi sarkar da khanghankre Amaramda Delhi ki Mukhyamantri Arvind Kejriwal na ngasi Delhi da nungsit senghandanabagi thawong tingnabagi damak angang ba light thalabati gari engine muthallu haiba campaign hodokre केंद्र की रोड ट्रांसपोर्ट अमसुंग हाईवेज मंत्री नितिन गडकरी ना ngasi जम्मू कश्मीर की जोजिला टनेल की सिंककपा हुदोखरे टनेल हुनबा सिंककपगी थबक अदु जम्मू कश्मीर की नीलागढ़ अमसुंग लद्दाख की स्पांगला मीनामाक हुदोखिबनी Manipur Bharat tinki babu yaning taba phongduna tongan palupsing na kauba general strike nang ngasi Manipur da miyanggi mahupsagi punsida akai bathokle lising machama niphuma gi October 15 da Manipur Bharat tinki ba adu namduna Manipur bulausin khibani haina yaning taba phongduna tongan palup kayana ngasi ayuktagi numidang wairam phauba general strike kaukhibani lup kharana numit asi amamba numit haina su palan tokhi General strike asina maram oiduna kaithil amasung dukan ching hangkide lambida passenger puba gari sing sen khide General strike asigi yenglaga maru oiba lambi singda ngak senbagi akanba saksil thorang lokhatkhi राज्य सरकार के स्टेट काउंसिल ऑफ एजुकेशनल रिसर्च एंड ट्रेनिंग ACERT अमसुंग समग्र शिक्षा मणिपुर खुसम नदुना राज्य सरकार की मखादा लेबा एलिमेंटरी स्कूल सिंग अमदी गवर्नमेंट एडेड स्कूल ओजा सिंग की ओइबा निस्ता ऑनलाइन टीचर्स ट्रेनिंग हयंगदगी हौरगनी ट्रेनिंग प्रोग्राम असी मथंग सही की जनवरी 15 फाउबा चथगनी हाइना ACERT की डायरेक्टोरेट की चेरोल अमना हाइरी आकाशवाणी इम्फाल दगी पाउ ताबिरी सरकार न हाइरी लेबाक असिदा कोविड-19 तगी फरकपगी सांग सादा 43.3 यौरे हौखिबा पुंग 14 दा कोविड-19 न नाबा मियोय 30 हेना नाबा फकी हक्सेल मंत्रालय न हाइ लेबाक असिदा हौजे कोविड-19 न नारंबदगी फरकपा मिगी मसिंग 1,30,000 यौरे हौजिक लेबाक असिदा कोविड एक्टिव केस 9,9,000 लेरी लोइसिलकपदा कोविड-19 दगी ngakthoknaba face mask uppa phut taruk lapnana leiba kutcha amati mai mi taru tanana thamba haiba achamba thawong ahum asi ngakna chatpinaba amuk hana ningsingjari aroibada maruiba pau amuk hana Manipur nauna mi sani marphu mari positive oibaga loinana COVID-19 positive oiba punna 13,939 chure राज्य की हेल्थ सर्विसेज की डायरेक्टर डॉक्टर के राजोना हाइडी मणिपुर कोविड-19 पाक सना टेस्ट तौनबा अथुबा मतमदा वरेप लौरगनी मुख्यमंत्री के एडवाइजर डॉक्टर सापम रंजन हाइडी कोविड-19 की होम आइसोलेशन तौरिबसिंगी इम्यून सिस्टम फगत हनबा हिदाक मखल अहुम पिरगनी
Graded Response Action Plan gi makhada Delhi NCR region da pollution thoktanaba thaurang-sing ngasidagi paikhatpa hokre amasung leibak asida COVID-19 dagi pharakpagi sang sada 38.3 yaude pauloi jare